สมัยนงขลังเบสมัยนู้นเราก็สร้างเช่นอย่างตรงมาลิซิจากสิHai Meow. ngasi kano mukbang wen tawrani challenge tawraro haidi hingjang je mahi oina di yaudre bako ado pumpkin thongmane pumpkin challenge tawroi je ba mahi yaudamina okay je mairen thongba mukbang pumpkin haitar main thongba je chaninge na khoma tawra thongale nga nga kedoba Ngam cục này về bọn ơi. ai di Bây yaud giờ xa vậy, chắc làm này. sa zara ge mairen Myren này. Myren này. challenge so di ma dam po le na gi sami na ki de challenge tawraro je Năng là hay đồ ra cả. Challenge tàu rồi là hữu tâm mà là hay đúng không? mana koiram ko na je re ganga ba ai challenge to tawro ji bang wen tawro ji na ahme chako ahme chakom ni yengbir ba khoi isilao mayam da injira ke hawe ai sama taning mo kuyan yung mong mà Trong hỏi challenge phải tốn đâu bộ. chị Thế không này các bạn xa hàng này đuổi kia rồi. 시작 đi samain nong khalam be samain nun ra wa sa kem yong dong ma li 시작 si Tốt la rồi. mà lên giờ đi bên này hảo ấy Ngon. Myren không bài nha. Mày. cái bên này happy à Chúng mình cho. không thể lấy bộ anh nhìn này Ngài ở chỗ luôn nhau đi. Phục phẩm như vậy. tuan Mày xuân lên hết. nào đấy nào có chạy đâu bố lo à tuần
ꯆꯥꯏꯔꯕ꯭ꯔꯣ ꯈꯔ ꯆꯥꯗꯤ ꯌꯥꯔꯦ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯆꯥꯔꯣ ꯌꯥꯝ ꯆꯥꯗꯦꯅ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣ ꯂꯣꯏꯔ ꯍꯥꯞꯄ ꯆꯥꯏ ꯍꯥꯏꯕꯗꯣ ꯀꯥꯏꯗ꯭ꯔꯣꯅ ꯅꯪ ꯑꯣꯕ ꯋꯦ ꯑꯣ ꯑꯗꯨꯗꯤ ꯌꯥꯏ ꯅꯥꯇꯣꯟ ꯁꯥꯏ ꯑꯃꯨꯛꯇꯪ ꯆꯥꯛ ꯌꯥꯝ ꯆꯥꯕ ꯃꯤ ꯑꯃꯨꯛ ꯃꯥꯜꯂꯝꯅꯤ ꯑꯩ ꯆꯥꯛ ꯉꯁꯥꯏꯗꯣ ꯂꯣꯏꯈ꯭ꯔꯦ ꯑꯃꯨꯛ ꯀꯧꯏ ꯆꯥꯛ ꯑꯃꯨꯛ ꯑꯩꯅ ꯍꯥꯜꯂꯦꯀꯣ ꯑꯩ ꯁꯤ ꯆꯥꯛ ꯐꯥꯁ ꯀꯧꯏ ꯇꯥꯏꯝ ꯌꯦꯡꯉꯨꯔꯣ ꯌꯥꯝ ꯄꯣꯛꯀꯅꯨ ꯈꯖꯤꯛ ꯈꯛꯇꯅꯤ ꯆꯥꯁꯣꯟ ꯆꯥꯔꯣꯏ ꯌꯥꯝꯃꯜꯂꯦ ꯍꯥꯞꯄꯝꯃꯣ ꯑꯣꯏꯅ ꯑꯗꯨ ꯈꯛꯇꯪ ꯍꯥꯞꯄꯝꯃꯣ ꯌꯥꯔꯦ ꯇꯥꯍꯟꯒꯅꯣ ꯑꯩꯉꯣꯟꯗ ꯅꯠꯇꯦ ꯌꯥꯔꯦ ꯏꯁꯄꯥ ꯌꯥꯝꯃꯜꯂꯦ ꯂꯥꯛ ꯁꯤ ꯈꯔ ꯏꯟꯒꯦ ꯂꯥꯛ ꯀꯩꯅꯣꯝ ꯇꯧꯔꯦ ꯆꯈꯥꯎꯁꯦ ꯃꯥꯏꯔꯦꯟ ꯊꯣꯡꯗꯒꯤꯗ ꯈꯔ ꯍꯥꯞꯄꯣ ꯑꯩ ꯐꯥꯁ ꯇꯥꯔꯦ ꯇꯥꯅꯤꯡꯗꯦꯀꯣ ꯇꯥꯅꯤꯡꯗꯦ ꯍꯌꯦꯡꯗꯤ ꯀꯩꯅꯣꯝ ꯆꯥ ꯌꯥꯏꯅꯦ ꯐꯥꯁ ꯇꯥꯕꯒꯤ ꯀꯩꯅꯣꯝ ꯆꯥ ꯌꯥꯏꯕ ꯐꯥꯁ ꯇꯥꯏ ꯀꯥꯏ ꯑꯩꯗꯤ ꯀꯩꯝ ꯆꯥꯔꯣꯏ ꯉꯥ ꯑꯃ ꯌꯥꯎ ꯉꯥꯅꯤ ꯑꯣ ꯅꯪꯒꯤ ꯈꯨꯆꯥꯗꯨ ꯎꯕꯗ ꯏꯁꯩ ꯁꯛꯅꯤꯡꯉꯛꯄꯩ ꯋꯥꯅꯤꯗ ꯈꯨꯗꯣꯞꯁꯤꯒ ꯇꯧꯔꯤꯁꯤꯒ ꯐꯨꯔꯤꯠꯁꯤꯒ ꯆꯥꯟꯅꯗ꯭ꯔꯣ ꯐꯥꯒꯤ ꯇꯧ ꯅꯪ ꯚꯤꯗꯤꯑꯣꯒꯤ ꯅꯨꯡꯉꯥꯏꯅꯕ ꯆꯥꯕꯩ ꯋꯥꯅꯤ ꯄꯨꯛꯁꯦ ꯌꯥꯗ꯭ꯔꯖꯥꯠꯅꯤꯀꯣ ꯄꯨꯛ ꯌꯥꯗ꯭ꯔꯦ ꯍꯣꯏ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯝꯇꯪ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯗꯧ ꯌꯦꯟ ꯃꯔꯨ ꯆꯤꯛꯑ ꯆꯤꯛꯑꯒ ꯃꯇꯝ ꯂꯧ ꯌꯥꯕ ꯍꯥꯎꯋꯦ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯁꯨꯃꯥꯏꯅ ꯍꯥꯎꯋꯤ ꯊꯥꯕꯨ ꯊꯥꯖꯗꯦ ꯍꯌꯦꯡ ꯇꯧꯁꯤꯔꯥ ꯇꯨꯝꯃ ꯑꯣꯏꯅ ꯆꯥꯔꯁꯤꯔꯥ ꯇꯨꯝꯅꯤꯡꯈꯠꯂꯦ ꯗꯥꯎꯕꯝꯁꯦ ꯑꯩ ꯒꯠ ꯇꯧꯔꯛꯑꯒꯦ ꯃꯌꯥꯝ ꯃꯥꯏ ꯌꯨꯇꯨꯕ ꯆꯦꯅꯦꯜꯗ ꯑꯔꯨꯟꯖꯤꯠ ꯁꯉꯥꯏꯊꯦꯝ ꯂꯩꯕꯅꯤ ꯃꯌꯥꯝ ꯆꯪꯉꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕ ꯃꯥꯏ ꯆꯦꯅꯦꯜꯗ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯃꯌꯥꯝ ꯃꯥꯏ ꯆꯦꯅꯦꯜꯗ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏ ꯊꯥꯒꯠꯄꯅꯦ ꯃꯌꯥꯝ ꯆꯪꯉꯒ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯍꯟꯅ ꯍꯣꯏ ꯌꯥꯝꯅ ꯍꯟꯅ ꯍꯥꯏꯌꯦꯅ ꯋꯥꯔꯧꯕꯤꯒꯅꯨ ꯃꯌꯥꯝ ꯕꯣꯝꯆꯥ ꯕ꯭ꯂꯣꯛ ꯍꯥꯏꯔꯤꯕ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯗꯣ ꯃꯌꯥꯝ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯍꯥꯞꯄꯝꯒꯦ ꯑꯗꯣ ꯃꯌꯥꯝ ꯆꯪꯉꯒ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯍꯧꯔꯛꯑꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯆꯪꯉꯒ ꯍꯥꯏꯗꯤ ꯄꯨꯟꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯑꯩ ꯃꯇꯥꯡ ꯑꯁꯥꯏꯗ ꯆꯥꯛ ꯑꯣꯛꯑꯕꯅꯤ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯕꯥ ꯑꯔꯨꯟꯖꯤꯠ ꯁꯉꯥꯏꯊꯦꯝ ꯍꯥꯏꯔꯤꯕ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯈ꯭ꯋꯥꯏ ꯗꯔꯀꯥꯔ ꯑꯗꯨꯒ ꯑꯣꯏꯔꯤꯁꯦ ꯂꯥꯏꯛꯅꯦ ꯁꯕꯁꯀ꯭ꯔꯥꯏꯕꯅꯦ ꯀꯃꯦꯟꯅꯦ ꯁꯤꯌꯔꯅꯦ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯥꯝꯖꯔꯤꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯕꯦꯛ ꯀꯃꯦꯟ ꯂꯥꯛꯀꯦꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯅꯠꯇ꯭ꯔꯥ ꯃꯤ ꯂꯥꯏꯛ ꯇꯧꯗꯒꯤ ꯔꯦꯗꯤꯗ ꯂꯩꯔꯕꯅꯦ ꯑꯩ ꯕꯦꯛ ꯀꯃꯦꯟ ꯄꯥꯝꯕ ꯏꯆꯤꯟ ꯏꯅꯥꯎꯈꯩ ꯀꯃꯦꯟꯇ ꯂꯥꯛꯑꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯍꯦꯍꯦ